तांग कुंथ्रा बाउसिदा अखोइगा मखोइगा यानादना महाकी कंपेंसेशन होइना लुपा लाख यांखै पीगदबनी मसिदा करिगुम्बा यानादा तारगदी अखोइ महाकी असीबा से अखोइ मागी हक्सांग असे अखोइ लौगिरोय अदुगा तांग कुंथ्रा माथोइ गी नोंगालकपदगी अखोइगी तिदिम लंबी नंबोल दगिना अखोइगी इम्फाल टू अखोइगी बिशेमपुर डिस्ट्रिक्ट की ओइना मसी अपुनबगी ओइना अखोइ बन तौजगनी ngarang Asian Hospital da leihidraba nambol pongkham maya lekai degi Ranjit Moirakhem JSC against death of Ranjit due to negligence of Asian Hospital mahakna tangkun mari da accident tho oba pung tara numidangi pung tara da accident tho aduga kun mari gi numidangi pung Tramathoi mini kun chatpa aduaida Asian Hospital da pukhalaba matungda mahak mamai mamita khra sokpadagi adukak sokpagi khaktara natana mahaki whole body sokchalamba haibadi numituda leiriba doctor singna whole body check tawidaba treatment suna yengbidaba magi makhung hamba degidi yung hanba intestine amadi urine da adai thabak ta kari soiga dege soibage haibadu yenghogdabana maram oiduna Asian Hospital la pubiriba doctor sing ase yamna matik chadaba doctor ngak ta oibana ngarang thogdo si thokibani aduga nungalaba tangkum mangagi pung anida operation tawgane haidana family da information piraga pung doctor lakte doctor lani haiga pung taruk something khara helakpa adai duda operation tawre aduga tangkun tarukta mahak masa si khogi sor fungal haibadagi mahaki manau nupana ventilator hapse haibasu yadre maramdi karigino haibada yamna pendaba thodokse tasengna private hospital oina ling taragadi doctor matik chaba thamgadabani madu karigi thamde paisa tanana bagi namakta hida langtakta paisa changhaliba amadi yamna hena expenditure leitaba amadagi adugum laba yamna lowningba hospital mayam amasu thokta nate masi thoi mamang thakta su masi guma mayam ama private hospital da thokhiba laikhre maramaduna sigumba aikhoi gi maman yam laba life ama khangu thakta leihandaba haibase hospital ye aduki mati achouba responsibility ni maramaduna tang kuntha bausida aikhoi ga makhoi ga yanadana mahaki compensation oina lupa lakh yankhai pigadabani masida karigumba yanada taragadi अखोई महाके असीबा से अखोई मागी हक्सांग असे अखोई लौगिरोय अदुगा तांग कुंथ्रा माथोइ गी नोंगालकपदगी अखोइगी तिदिम लंबी नंबोल दगिना अखोइगी इम्फाल टू अखोइगी बिशेमपुर डिस्ट्रिक्ट की ओइना मसी अपुनबगी ओइना अखोई बन तौजगनी अदुगा तसेना हायरबदा अखोइगी गवर्नमेंट पीरिबा लाइसेंस कार्ड हॉस्पिटल गी से मसी कक्थत पिगदबनी अदुगा मथंगी नुमित अखोई हायेंगदगी हायबदी ngasi si अखोई संडे ओइरे हायेंग मंडे दगी अखोई गवर्नर दा मेमोरियम पिसन जगनी अदुगा करिगुम्बा प्राइवेट हॉस्पिटल हांगबिरिबा अखोई मियोइ सिंगसिना मसागी मतिक चाबा डॉक्टर थमद्रगदी मखोई नंगमोइदोबो लेरगदी अतोपा अखोई हॉस्पिटल असौबा अहुम मरी लेरी मसिदा सपिउ हाइदना मखोई नंगमबगी टाइपता तौबसिना मसी अखोई मियोइबगी पुंसिदा अमांग बलाहले तुंगदसु मसी थोक्तनबा ओहेंसी मरम अदुना यारिबा मखैदी हॉस्पिटल प्राइवेट हॉस्पिटल सिंगसे डॉक्टर मचिक मचाना थंबा ngamdragadi masi akoi totally masi akoi Asian Hospital je ngasi dagi akoi cancel tawhaning haiba wafam masi thamjabaga loinana akoi Ranjit ki JC ama semjaraga akoi nambol miyam gi oina akoi mifam phammaba matungda akoina taliba demand sing ase kaigumba pibi da taragadi akoi makha taba akoi khongjang mayam amasu khanaraga akoi changsinjaga